Laikan aduna lairiba anaba ama karidagi kamdauna narakliba no Thidringei Da anaba adu kannaba henna maru oi. Houjik tholiba Irangsigi Hourakpham Thidringei Da Tangdu Leitaba Hana Puraknaba Amata Oina hotnaminakhisi haina Chief Minister Nongthombam Biren na phongdokhre. Wafam asi All Manipur Working Journalists Union amzu linkhatkiba chahi yangkai surakpa Golden Jubilee Celebration kamari leina ngase Manipur Press Club ta pangthokiba thoram amada mahakna phongdokhibane. Chief Minister Nongthombam Biren, Amzugi President Bizway Kakching Tabam, IPR Minister Dr. S. Ranjan Amade, EZMG President Khogendra Khomdram na mathang sitna Chief Guest, President Amade, Guest of Honor Oina Sarukyado na pangthokiba thoramaduda, Amzugi Golden Jubilee ga mari leina Souvenir Amade, Know Your Sanctuary haina mingthonba lairik anisi phongke. Ngasigi thoramaduki sarukama Oina Manipur Press Club ta leiba paumi singi ningsing khubam da leisu kat pagaloina na laikhidraba paumi singi imong manungda achamba khudol pot sing khuchina ke loina na amju lingkhat pada yauba paumi sing amjugi thau puramba sing amade makogi imong manungda su achamba lengyat khudon tamke ngasigi thoramaduga mari leina na Chief Minister Nongthombam Biren na hai Manipur ki Houjik thokliba Irangsigi illegal immigrant amade drug mafia sing thingnaba hotnarubadagi tholakpat lane masida laibak thibadagi kuki amade maitegi ethnic conflict oina uhankhibane matam sangna ahoba kaya leirakpana lamdam asigi yelawmi sing minority tarakpa amade drug na generation kaya mangkhalakpa yabagi akiba do leirakpadagi state asi kannaba amade yelawmi sing kannaba changsiluba khongthangne Masibu kanagumba karana lana uhanaba honabasu adumak yaudabnate. Jahi tare kuntaktuna aduktina yekna kiba awaga. Laibaga siga fencing amata khadana lairamba asigi maram Houjikte. Tamna mayek senglakle. Houjik Manipurda kundaminariba yelaw furup kuntrani thoy kuntra humdoi asigi marakta. Nungainadaba yanadaba lengaki mayokta laiba amata laite. Ngasigi lairiba lengakasina community amatagi mayokta laite haina mahakna makhata ke. Koi Houjik amna sirba tanjani na koi punchindaba punchinarkala asoiba angamba thokdanaba lakdanaba madomda ai mayamdagi solution advice pami maramdi Houjik sida operation theater da sangaga Anaba mak alla laingi madu laina do kamai to no kamai horu kono kana na kari jaru jana no mapanda panai na basi is not the right time ujiti operation theater de lady ver kannana ngat nanna ko soi dana ba ishor do koram dana doctor do encourage to mayam digi sami lagi do laina khale na kanjab Houjik sida kamaina nagi no operation theater kamai sangi karom le sangi adom da lainado matam natabra Thoramaduga mari leina amjogi President Bizway Kakching Tabam na hai Manipurda Houjik thokliba Irangsigi yengnaga amjogi Golden Jubilee Celebration ase mamingtagi oina pangthokpane Houjiki Irangsida paumi singna lawriba achoba role amade thengnariba khudong chadaba kaya ase ngasigi laingak amade miyamna khangbiyo Paulo Buda Paumi Singa Security Force Kabuknari Haina Changduraga, Paumi Asing Banataba YouTuber Oramba Thogdok Kaya Laikre. Security Force Signa so Paumi that Taisinaba, Aduga Taubana YouTuber Singna Tauba Thogdok Kaya Laikre. Marmaduna Irangsigi da Praise ni Haina Lakiba Sing, Police na I-card na chingba ningtina check tawraga, Paumi ki I-card yauduna Praise haba jacket lilagpa thingnarabade, Mafamadu da jacket ado fazin biyo haiba wafam so, amjogi maiketagi police da haizakiba laikre haina so, pahakna makata na phongdokhre. This happens in the Nisulaga. This total to hold the sunset of the key with the Rosada of Mokali and the Kawasi with the Iran with the dress. How my arms are the police car. That's what will feel about it. Only a simple casino or the photo of only the young YouTuber.
सिगुम्बा सिगी याम प्रोसादा ले मेरे पुलिसकी वो पुलिस का जो वक्त से है कई बार प्रेस हाउस से मेरे मन ने वाला मतलब था प्रॉपर्टी फैसिलिटी से तो आई कार्ड तो अगर दी कई बार आई कार्ड तो कौन नंबर अगर दी तो बाल दिल्ली में से कहते हैं इसमें ऑप्शन भी हो बाल आई कार्ड बता दो मैं देखो ओनिका यूट्यूब में वो वर्क करता काफी कसम में पड़े वाओ समझना सलाम हफ्ता बा सादे सब सोना करना नहीं कमीशन से तो कोई ओमिदा कोई प्रोग्राम सा तो मुझे ताकत मसूल कोई नहीं